Hojik India amadi Pakistan anigi marakta sathariba lal asi all out war ama oiduna yamna sauna amang ata thokpa adugumba lana ama oigadra haiduna mayam si yamna nungnang narambani adubu laibok phabadagi megi tang tara nimisigi nungthilgi pung manga taba matamdagi laibak anina ceasefire agreement tongnakhre hairiba ceasefire agreement si lakliba megi tang tara ni thoida amuk hanna makhatana masigi matang da wari sanagadaba amasu watlibani adubu hangba yaba wahangdi USA na santainaraga wari sanahalaga khut thanaba tokpagi ceasefire agreement tongnakiba asi tung koina satkadaba adugumba ceasefire agreement ama oirabra haibasini Pakistan na ceasefire agreement asi Thugairaklabadi ceasefire agreement asi Pakistan na violate tawra agadi madugi paukhumda Bharat na kari tawrakani haibasini mayamna hangnaribo wahangsi ngasigi Manipuri detail analysis asida megi tang tarada USA na mediate tawraga India amadi Pakistan anigi marakta yanaba purakhiba ceasefire agreement asi Pakistan na violate tawrakadra karigumba Pakistan na violate tawra agadi Bharat na madugi paukhum oina kari pigani haibasi makhatana yengminasi tongan factor sing ninaduna yengbada Pakistan na ceasefire si soidana violate tawrakani haibasi thajaningai oi Pakistan na mamangtaktasu Bharat ka tawnakiba ceasefire agreement sing violate tawkibagi historical pattern sing asi yengminasi lisingani ahumgi India Pakistan agreement tagi horaga Pakistan na leptana agreement kaya ama thugaiduna lakli asumna makhoina agreement ki kangon Thugairaklabadi lisingani tara taruk lisingani tara mapan amadi lisingani kunda kanna khuthongna kibalai lisingani kun khakta da Pakistan na ceasefire agreement lising manga sama kunthra mathoirak Thugairakhi masi Observer Research Foundation gi website ta mayek sengna yauduna leiri Hojiksu Indus Water Treaty satna hankidabagi matung tarakpada April 13 dagi May 3 phawbada ahing 12 leptana ceasefire agreement Thugairakiba lei Megi tang tara lisingani kunmanga da ceasefire agreement tawkhraba matungda Punjab Srinagar Kutch na singba mafamsing Bharat ki tongan be state singda Pakistan na drone thajalaktuna drone paisal halaktuna attack tawba horakhiba ceasefire agreement Thugairaklabadi wafam mayamna khangnare Pakistan lanmina ceasefire agreement violate yamna tawribasi thawainamaki India da pressure pinaba tawbani asumna tawraga Bharat ki lengaklon gi habdi political amadi saukat thaurangi development gi selthumgi economy gi hiramda pungning sangbada apan pinaba thawainamaki tawbani natragana Kashmir da leiba proxy militant group sing support tawnabagi damakta thawaina hairiba ceasefire agreement sing asi Pakistan na violate tawbani haibasi mamangdagi ekhoina khangduna laklaba wafam amani May 10 tawnakiba agreement khudakta violate tawba haibasi Pakistan na commitment leitaba masagi wa ngakpa ngamjadabadu utbani adutasu natana military ga government ka ani gi marakta coordination watli haibadu mayek sengna uthorakpani masina thokhan gadawribadi misunderstanding ni misunderstanding asi leinaragadi amana sum leptana violation si tawragadi khut thanarakpa amuk hanna hena kanna lan soknarakpa haibasi masana taraba wafam amani mamang thaktasu hanna thugai khibagi thogdoksing leiba Pahalgam attack ki matungda Bharat na khut halakpadagi Pakistan na saawna saitheng phangkibagi thogdok amasu leikraba loinana Pakistan lanmi gi sin langbagi mawong aibadi makoigi military posturing asi yengluraba loinana ceasefire agreement hek laukthokpa loibaga Pakistan na tawthorakliba mawong sinadi Pakistan na ceasefire agreement asi makhata na violate tawrakani haibasi saawna thajaba yai masi nongmai kapsilakpani khangde drone paisil halakpani khangde terrorist singi proxy attack ta mating pangsinbani khangde mawong amada hekta Pakistan na ceasefire agreement asi Thugairakani haibasida koi thajaba thamba yai Pakistan na sapchana agreement si Thugairaklabadi kari thoklakpa yai masida masigi paukhum oina Bharat na kari tawgani haibasi mayam soidana khangninglamgani yengminasi Pakistan na ceasefire agreement si violate thawainamaki leptana asum tawraklagadi regional stability haiba ama leiraroi aduga leibak ani gi mari bilateral relations si ama makhatana pagalhanba ama yararoi lanmi gi muknaba soidana henkalakani India na sukhut amuk hanba tarakani full scale war ama thoklamba yabadu thokidabagi khara saphare khalingai sor phawba ningthina hontokpa nangdringai agreement amuk violate tawre hangba yaba wahangdi amuka hana khut thoknarabadi international mediator sing asagi US UK UN gumbana amuk hana santai nabiyu haiba yarakadra haibasini United Nations na ceasefire agreement tawnaba asi afaba khongthang ni haikibaga ikan kanadana amuk hana khut thanaba haibasi phajaningai oide India na Pakistan da agreement asi violate tawdana ba haiba budi lei India ki Foreign Secretary Vikram Misri na press briefing amada yanakiba wa thugaibani haiba wafam amasu lei
masida Bharat lanmina matik sana paukum pigani su hai masina taklibadi violation tawbasi to u haibani warning amani masi toktragadi hanagi fibam da hanjilakpa masana tabani Prime Minister Narendra Modi nasu defense chiefs National Security Advisor amadi Defense Minister yauna high level meeting ama share tawba laikhrabani masina takpadi Bharat hojiksu komthokpa leitre mikup na hom singna leiri haibani matang sida Pakistan na khangadaba wafam amana India na Pakistan na Ceasefire agreement Thugai haibasi proof tawba ngamlaba Pakistan na tawba terrorism gi oiba thogong sing asi malem gi atop leibak sing da mayek sing na khangan bangam lagadi Pakistan malem gi leibak amatana yararoi mayamna inthu oba leibak haibadu oigadori bani magi misang amata leroi masi Pakistan su soidina khangpham di thuai hauzik India amadi Pakistan ani gi marakta leiriba conflict asi pak hek loiroi dawbagi oithokpa yaba maram amadi battle of narratives masi yamna kanna sathariba asine social media da tongan betonga mayam ama sandongnari amana amabu hunari kanna sithanari maral sinari asumna Pakistan na oida padaba paw mayam ama sandokpaga loina na ceasefire agreement asi leptana hanna violate sum tawraklagadi India na karina paukum pirakani India gi hauzik oiriba fibam si zero tolerance hairiba stage to dani leiriba si operation sindur gi action tawkhiba duna sakhini Pakistan na hanna Bharat ki ngamkhai manung da tawrakliba threat si neutralize tawnaba khut hanba pasana dumak tarakani India gi air defense system sina Pakistan gi drone sing missile sing yamna laina intercept tawduna lakli aerial threat si counter tawnaba India na hojikso dumak ready oiraga leiri aduga border security force BSF tasu hojik mak free hand ama piraga leiri bani Indian Army su mikup na hom sing na leiri bani adi defensive action anytime adumak tawnabagi damakta koi ready oi haibani India na khud hanbagi saitheng Pakistan na phangkhrabani madu kaupham thokte Pakistan gi airbase tarukte attack tawkhiba aduga Pakistan gi yamna sanba kilometer samri yankairom sanba Abdali missile phawba intercept tawkhiba sinasu India gi defensive capacity si Pakistan na khangba yarabani masimakta da sum lam helaklagadi Pakistan gi military infrastructure da asuki matik yamna mang takpa ama soidina oirakani India na makhata na amuk khut halakpa taragadi amuke na mang takpa adugumba saitheng ama Pakistan na soidina phangani aduna Pakistan na ceasefire agreement si phajana ngakna satpa haibasina leibak animaki oina khwaidagi phaba oigani leibak anigi marakta sathariba conflict asi makha tadanaba khwaidagi phaba pambaidi Pakistan na counter terrorism da cooperate tawba asini haibasi thamjage Megi tang taramathoi da uba afaba development amana border area sing khudam oina Punch Aknur Rajouri na singbada drone activity na singbadi uba phangkhidre normal si tamna hanjelakpagi mami uba phangle Pakistan gi prime minister na su ceasefire commitment tawnabagi wafam phongdokhiba laikre asumna lal asi loikiba oirasanu